Nivadu mayumda halaklaba matung magi kada tumina phamduna leiri tahoribasing adu khalu khaluraga magi wakhaldu leitadaba hengalai mabukta khalai asuk usittaba aina haira phawbada kaisuk leitaba angang mana usit thawoidaba nihak amu bhab tawraga khalai adubu karam haina mana asida het oina puramliba manungda leiriba wasina kari yamran sibu tasingnamak madugi angang mingambidu pami jalo hera aibu asuk matha sahanba aibu asuk karimnaba utpa angang akha na thiwong phau chaningai leitabi nang engonda su sinariba majanna wala nganglamdana changkibadu kokai sanana mi amaga wari saringai uhobani majangi kada lagduna hanglai hai kedore ungdana leiduna Niva khumde sutoklaga adum phamli kokai sanana amuka changsinduna hanglai kari tawroge haibani ne Nivana da ai ngasidi khoidau siap sawale kokai sanana karino maramdu hayune aigi janbu khoidau sawatpa yabrane kanana kedorage Nivana da angang amakha yamusitre adugini kokai sanadu phingalai kare kanage anga aigi ichandabo masak maming hayo khudakta losinge Nivana yamranna matungda leplibra kinom tawrida yam laina khandopadi yaroi kokai sanadu yamran palakpaduda neha khanjanai aduga phajana machanda hanglai kanano karino haibagi waridu engonda phajana tamu Nivana leisnagi wari bumba hawbadagina loibu phau mabungda tammi bengi wafamdagi hawraga mana mayumda chatlaga hairuba adudagi amu ngasi thengnaba loinamak chithadana lire kokai sana phajana taraba matung hairi ani si pamnai haidura adude Nivana adumakti khangde adubu anidugi marakta achamba maridi leiba mande anidugi marakta amana natraga amana di pamjaba male aina khanbada yamranna pambo oigedra khalle ado khangde madui angang dosu yam tawngami ai khangandana atopa yamran gi office amadaga thabak tawramisini kokai sanadu saunninglabani adubu machangi mamangda fatharaga hairi karino haibado hana khangdokhisi adubu aigi ichanda magumbi siki amana laiba yabi amana usittaba yetpa yaba nate ai loi tawge nang kaimta khanganu adugi mathaga sadana laiganu chalo dadagi thaknabamta semuso Nivadu mabungi waduda khara wakhal chauthokjai hoida Niva chatkraba tungda kokai sanadu mamit asep aduga mabuk phattaba wakhal khanba haurai yamran nangsi aigi ichangi oibagi wadanate aigi amadi imungisu oidaba yade nangbu khubamungda thamba haibase aigi amatta ngairaba wakhalne masida yelakpa kanamta aina lemna tharoi somdana yamranna effort kya thadaduna bobogi maramda thisinba haurai numitu ibohal changsilaktuna hairere sir bobogi info loina leire yamranna taiban hayo tase ibohaldu sormapi ma hondoklaga hairei sir na khalamba chumle bobo araiba mi oramdre retired IPS officer Manibabugi machanupa atonbani mama ibema ingelaisu maming yamna chatpi dermatologist skin gi doctor duni aduga mayamba kritivasu mama gi matung induna masagi clinic achobam hangduna miyagi sebada leiri hoje mayamna yamna pamna yingnariba chatnariba iramdam clinic kritivas hairiba asigini yamrandu ibohalda yingai ibohalna makhatarei aduga khwaidagi ahal machi aduna mathematics ki professor oina puriba oramale
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ NGO ꯑꯃꯒꯤ ꯍꯦꯠꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯌꯥꯝꯔꯟꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯕꯒꯤ ꯃꯔꯝ ꯀꯔꯤ? ꯃꯥ ꯃꯁꯥ ꯈꯔ ꯅꯣꯞꯄ ꯖꯥꯠꯂꯥ? ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯣꯞꯇꯦ ꯁꯔ, ꯃꯍꯥꯛ ꯃꯁꯥ ꯕꯤꯖꯤꯅꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯗ ꯗꯤꯒ꯭ꯔꯤ ꯐꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯜꯂꯤ꯫ ꯌꯥꯝꯔꯟꯅ ꯍꯥꯏꯕꯗꯤ? ꯏꯕꯣꯍꯜꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯦꯜ ꯊꯨꯝꯒꯤ ꯄꯣꯡꯕ ꯂꯩꯇꯦ, ꯊꯕꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯑꯐꯪ ꯑꯐꯪꯕ ꯇꯧꯒꯜꯂꯤ, ꯒꯥꯔꯤ ꯐꯥꯎꯕ ꯑꯆꯧ ꯑꯔꯥꯛ ꯀꯌꯥ ꯊꯧꯗꯦ ꯇꯣꯡꯗꯦ, ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯠ ꯀꯌꯥ ꯊꯛꯇꯕ ꯑꯣꯏꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯌꯥꯝꯔꯟ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯍꯥꯏꯐꯦꯠ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯥꯏꯕꯟ, ꯂꯩꯁꯅꯥꯒꯤ ꯒꯝꯂꯥ ꯈꯔ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯕꯅꯤ, ꯃꯗꯨ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯆꯠꯂꯨꯔꯁꯤ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯐꯅꯤ ꯁꯔ꯫ ꯌꯥꯝꯔꯟꯗꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯍꯧꯖꯤꯛ ꯅꯤꯡꯊꯤꯕꯤꯗ ꯆꯠꯁꯤ, ꯉꯁꯤꯒꯤ ꯃꯤꯇꯤꯡꯈꯩ ꯔꯤꯁ꯭ꯀꯦꯗꯨꯜ ꯂꯣꯏꯅ ꯇꯧꯊꯣꯛꯈ꯭ꯔꯣ, ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯕ ꯉꯥꯏꯔꯒ ꯑꯥꯗꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯐꯅꯤ ꯁꯔ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝꯔꯟ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯂꯩꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ, ꯒꯣꯄꯥꯜ, ꯑꯁꯣꯛ, ꯄꯤꯌꯣꯟ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ, ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯁꯨ ꯂꯩꯁꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯥꯝꯔꯟꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯅ? ꯇꯥꯏꯕꯟ, ꯇꯥ ꯒꯣꯄꯥꯜꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯒ ꯍꯪꯕꯤꯌꯨ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯇꯧꯖꯒꯦ ꯁꯔ꯫ ꯏꯕꯣꯍꯜꯅ ꯒꯣꯄꯥꯜꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯒꯣꯄꯥꯜꯅ ꯇꯥꯏꯕꯟ, ꯀꯔꯤ ꯂꯩꯔꯦ? ꯏꯕꯣꯍꯜꯅ ꯁꯔ ꯂꯥꯛꯏꯅꯦ, ꯅꯈꯣꯏ ꯀꯗꯥꯏꯗꯅꯣ? ꯒꯣꯄꯥꯜꯅ ꯁꯣꯝꯗ ꯃꯦꯗꯝꯅ ꯐꯦꯛꯇ꯭ꯔꯤ ꯌꯦꯡꯒꯦꯅ ꯐꯦꯛꯇ꯭ꯔꯤꯔꯣꯝꯗ ꯂꯥꯛꯄꯅꯤ, ꯍꯧꯖꯤꯛ ꯑꯗꯣꯝꯗ ꯂꯥꯛꯆꯔꯦ ꯑꯃꯨꯛ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯍꯣꯏ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯌꯥꯝꯔꯟꯅ ꯀꯥꯏꯗ ꯂꯩ ꯍꯥꯏꯅꯣ ꯇꯥꯏꯕꯟ? ꯏꯕꯣꯍꯜꯅ ꯁꯔ, ꯐꯦꯛꯇ꯭ꯔꯤꯔꯣꯝꯗ ꯆꯠꯂꯨꯕꯅꯤ, ꯁꯣꯝꯗ ꯂꯥꯛꯑꯦ ꯍꯥꯏꯔꯤ꯫ ꯌꯥꯝꯔꯟ ꯋꯥ ꯉꯥꯡꯉꯝꯗꯅ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯦꯕꯣꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯇꯥꯏꯕꯟ, ꯅꯨꯡꯁꯤꯠ ꯑꯃ ꯏꯇꯧ ꯇꯧꯏꯗ? ꯏꯕꯣꯍꯜꯅ ꯈꯪꯈ꯭ꯔꯦꯗꯀꯣ ꯊꯦꯕꯣ ꯅꯪꯁꯤꯅ꯫ ꯊꯦꯕꯣꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯀꯪꯁ ꯃꯥꯜꯂꯤꯁꯦ ꯎꯗ꯭ꯔꯣ? ꯏꯕꯣꯍꯜꯅ ꯍꯥꯏ, ꯉꯁꯤꯗꯤ ꯐꯝꯅꯕ ꯂꯧꯔꯨꯆꯣ, ꯆꯠꯂꯣ ꯐꯝꯁꯤ꯫ ꯊꯦꯕꯣꯗꯨ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯩꯁꯅꯥꯅ ꯁꯔ ꯌꯥꯝꯔꯟꯅ ꯑꯩꯕꯨ ꯀꯧꯈꯤꯕ꯭ꯔꯣ? ꯏꯕꯣꯍꯜꯅ ꯍꯣꯏ ꯏꯕꯦꯝꯃ, ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯑꯣ꯫ ꯂꯩꯁꯅꯥꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯌꯥꯝꯔꯟꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯁꯔ, ꯀꯣꯐꯤ ꯄꯨꯍꯜꯂꯛꯎꯔꯥ? ꯌꯥꯝꯔꯟ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯀꯣꯐꯤ ꯅꯠꯇꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯈꯔ ꯂꯩ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯁꯤ ꯍꯥꯏꯔꯒ ꯌꯥꯝꯔꯟꯗꯨ ꯑꯉꯥꯎꯕꯒꯨꯝ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯐꯝꯍꯜꯂꯤ꯫ ꯈꯨꯠ ꯄꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯨ ꯈꯔꯗꯤ ꯍꯩꯅꯗꯦ꯫ ꯌꯥꯝꯔꯟꯅ ꯅꯪꯒꯤ ꯌꯨꯝꯗꯨ ꯑꯅꯧꯕ ꯑꯃ ꯁꯥꯔꯒ ꯋꯥꯜ ꯇꯧꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯂꯩꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯌꯥꯝꯔꯟꯅ ꯍꯦꯛ ꯉꯥꯡꯉꯛꯄ ꯋꯥꯁꯤ ꯃꯥꯒꯤ ꯂꯋꯥꯏ ꯁꯝ ꯆꯞ ꯆꯞ ꯌꯨꯡꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯌꯥꯝꯔꯟꯅ ꯑꯊꯨꯕꯗ ꯇꯧꯅꯕ ꯇꯧꯁꯤ, ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯦꯛꯇ ꯍꯧꯍꯟꯁꯤ꯫ ꯂꯩꯁꯅꯥꯅ ꯁꯔ, ꯃꯗꯨ ꯑꯩ ꯉꯝꯈꯤꯔꯣꯏꯌꯦ꯫ ꯌꯥꯝꯔꯟꯅ ꯀꯔꯤꯒꯤ? ꯂꯩꯁꯅꯥꯅ ꯁꯔ, ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪꯗꯤ ꯁꯥꯐꯔꯦ, ꯑꯗꯨꯕꯨ ꯌꯨꯝ ꯑꯅꯧꯕ ꯁꯥꯅꯕ ꯋꯥꯜ ꯇꯧꯅꯕꯗꯤ ꯈꯔ ꯅꯣꯞꯈꯤꯅꯤ꯫ ꯌꯥꯝꯔꯟꯗꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠ ꯈꯪꯎꯏ ꯎꯏꯁꯜꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕꯅꯤ, ꯅꯪꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯗꯨ ꯁꯨꯛꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ,
ꯃꯗꯨꯅ ꯍꯦꯟꯅ ꯉꯝꯖꯔꯣꯏ ꯁꯔ꯫ ꯌꯥꯏꯃꯔꯟꯗꯨ ꯍꯟꯗꯛꯇꯤ ꯁꯣꯐꯥꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯔꯒ ꯐꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯁꯥꯒꯤ ꯁꯦꯜ ꯅꯠꯇꯦ, ꯅꯁꯥꯒꯤ ꯍꯨꯃꯥꯡꯃꯜ ꯅꯠꯇꯦ, ꯁꯤꯔꯣ? ꯂꯩꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯈꯪꯅꯤꯛ ꯅꯤꯛꯏ꯫ ꯌꯥꯏꯃꯔꯟꯅ, ꯅꯤꯚꯥꯒꯤ ꯃꯌꯥꯝꯕ ꯀꯣꯀꯥꯏꯁꯅꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯦ ꯍꯥꯏꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯂꯩꯁꯅꯥꯗꯨ ꯀꯤꯃꯟꯕꯅ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯀꯩꯕꯣ? ꯌꯥꯏꯃꯔꯟꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯨ ꯅꯪ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡ ꯑꯁꯣꯛꯀ ꯒꯣꯄꯥꯜꯒꯅ ꯍꯜꯂꯛꯄꯗ ꯀꯣꯀꯥꯏꯁꯅꯥꯗꯨ ꯅꯈꯣꯏꯒꯤ ꯍꯥꯏꯖꯤꯟꯐꯝ ꯂꯣꯝꯗ ꯍꯥꯏꯖꯤꯟꯈꯤ ꯍꯥꯏ꯫ ꯃꯥꯒꯤ ꯅꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯁꯤꯛꯁ ꯁꯦꯟꯁꯁꯤꯗ ꯌꯥꯗꯕ ꯑꯃ ꯂꯩ, ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯩꯁꯅꯥꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ, ꯃꯈꯣꯟꯗꯨ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯔ? ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯦꯖꯦꯠ ꯄꯥꯏꯔꯛꯏ, ꯃꯃꯤꯠꯁꯨ ꯏꯃꯨꯛ ꯉꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯂꯩꯔꯤꯉꯩ ꯅꯉꯣꯟꯗ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯃꯇꯤꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯏꯃꯔꯟꯗ ꯃꯤꯆꯥꯟꯅꯅ ꯌꯦꯡꯏ꯫ ꯌꯥꯏꯃꯔꯟꯁꯨ ꯌꯦꯡꯂꯛꯏ꯫ ꯁꯦꯀꯦꯟ 4-5 ꯌꯦꯡꯂꯝꯂꯒ ꯂꯩꯁꯅꯥꯗꯨ ꯐꯠ ꯅꯣꯟꯊꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯔ, ꯍꯣꯏ, ꯁꯔꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦ, ꯑꯗꯣ ꯁꯔꯒꯤ ꯄꯩꯁꯥꯗꯒꯤ ꯑꯩ ꯃꯗꯨ ꯇꯧꯕꯗꯤ ꯉꯝꯂꯣꯏ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯥꯒꯤ ꯃꯔꯩꯗꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯊꯕꯛꯁꯤꯗ ꯀꯣꯟꯅꯒꯗꯕ ꯄꯩꯁꯥꯗꯨ ꯂꯣꯟ ꯂꯧꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤꯗꯒꯤ ꯈꯔ ꯁꯤꯡꯒꯠꯂꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯕ꯭ꯔꯥ? ꯂꯩꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯍꯥꯛ ꯊꯕꯛ ꯑꯁꯤꯁꯨ ꯇꯣꯛꯅꯤꯡꯗꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯚꯥꯒꯤ ꯋꯥꯁꯤꯁꯨ ꯀꯤꯔꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯞꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯋꯥꯜ ꯀꯥꯒꯠꯄꯗ ꯀꯣꯟꯅꯒꯗꯕꯗꯨ ꯂꯣꯟ ꯂꯧꯔꯒꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯈꯔꯗꯤ ꯂꯩꯕꯅꯤ, ꯑꯗꯨꯒ ꯌꯥꯅꯕ ꯁꯤꯜꯂꯁꯤ ꯁꯔ, ꯌꯨꯝꯒꯤꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯕꯨꯛꯇ ꯈꯜꯂꯛꯏ, ꯑꯌꯥꯕꯗꯨꯗꯪ ꯂꯧꯕꯒꯤ ꯋꯥꯅꯤ, ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯊꯣꯛꯇꯧꯅꯤ, ꯄꯤꯛꯅ ꯄꯤꯛꯏꯕ ꯍꯩꯅ ꯁꯤꯡꯏꯕ ꯍꯅꯨꯕꯤꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯌꯥꯏꯃꯔꯟ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯂꯩꯁꯅꯥꯅ, ꯍꯦꯜꯂꯣ? ꯃꯥꯂꯦꯝꯅ, ꯏꯆꯦ, ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯅꯝꯕꯔꯅꯦ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯁꯅꯥꯅ, ꯑꯩ ꯇꯧꯔꯛꯀꯦꯁꯦ, ꯃꯤꯒꯤ ꯄꯩꯁꯥ ꯆꯠꯅꯕꯅꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯑꯃꯨꯛꯀꯁꯨ ꯃꯕꯨꯛꯇ ꯈꯜꯂꯤ, ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯉꯛꯄ ꯅꯨꯄꯤꯅꯤ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯂꯩꯁꯅꯥ ꯀꯣꯜꯗꯨ ꯑꯃꯨꯛ ꯇꯧꯔꯒ ꯍꯪꯏ, ꯀꯩꯗꯧꯔꯒꯦ? ꯃꯥꯂꯦꯝꯅ, ꯏꯆꯦ, ꯒꯝꯂꯥ ꯂꯧꯒꯦ ꯍꯥꯏꯕ ꯃꯤ ꯂꯥꯛꯑꯦ, ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ? ꯂꯩꯁꯅꯥꯅ, ꯒꯝꯂꯥ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣ? ꯀꯅꯥꯅꯣ? ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯅ ꯌꯦꯡꯉꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ꯫ ꯃꯥꯂꯦꯝꯅ, 10 ꯍꯥꯏꯌꯦ, ꯃꯁꯛ ꯈꯪꯗꯦ, ꯃꯨꯔꯒ ꯋꯥꯡ ꯆꯥꯎꯏ, ꯃꯃꯤꯠꯁꯨ ꯈꯔ ꯁꯦꯞꯄꯤ꯫ ꯂꯩꯁꯅꯥꯅ, ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯃꯥꯂꯦꯝꯅ, ꯁꯛꯇꯥ ꯈꯔ ꯍꯥꯎꯇꯕ, ꯑꯗꯨꯒꯤꯅꯤ, ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡꯕ꯭ꯔꯣ? ꯋꯥꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯎꯁꯤꯠꯇꯕꯗꯧꯅ꯫ ꯂꯩꯁꯅꯥꯅ, ꯀꯩꯅꯣ? ꯐꯔꯦꯁꯦ, ꯌꯣꯜꯂꯔꯣꯏ, ꯂꯩꯇꯦ ꯍꯥꯏꯌꯣ, ꯑꯗꯨ ꯃꯌꯥꯝꯗꯨ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯌꯣ꯫ ꯃꯥꯂꯦꯝꯅ, ꯍꯣꯏ ꯏꯆꯦ, ꯊꯝꯃꯦ꯫ ꯂꯩꯁꯅꯥꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯌꯥꯏꯃꯔꯟꯅ ꯍꯪꯉꯛꯏ, ꯀꯅꯥꯅꯣ? ꯂꯩꯁꯅꯥꯅ, ꯃꯥꯂꯦꯝꯅꯦ ꯁꯔ꯫ ꯌꯥꯏꯃꯔꯟꯅ, ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯃꯥꯗꯤ? ꯂꯩꯁꯅꯥꯅ, ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯃꯥꯜꯂꯦ ꯁꯔ, ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯇꯧ ꯃꯥꯜꯂꯦ꯫ ꯌꯥꯏꯃꯔꯟꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ, ꯊꯥ 2 ꯇꯤꯟꯅꯔꯛꯂꯕꯁꯦ
ibani mobile number longladrineko. Laisnadu wangangdi Yamranna aina haisi tadro kainoni. Laisna tapna hoi sir. Yamranna magi mobile do taplai. Laisnadu ngasidi kari khalabano tumina adum leire. Yamranna magi number do Laisnagi mobile do da namlaga mangonda call tawsali. Se aigi number do save tawsalo. Coffee ma thaklaga nangsu nathau tawzaro. Aisu ngasidi sida leiradawni. Horen loraga pulap chakrasi. Ai gamla laukige. Tanzaduda piondu changlai. Madam unagi haiduna mi ama lakliye. Kari hayu haibano. Laisnana kanani haibage kaka. Pionduna bobo kowi haye madam. Yamrandu mamit kangsuk sui. Laisnadu tapna hogalai. Jamna hairai. Hoi kaka thazan biro. Yamranda mo onsilaga. Sir, ay nasomda amukta. Si haraga magi pampam lomda chatkre. Yamrandu table da lairiba magazine du tapai khali. Padi adubo phaglaga baba saduna lay. Bobo du changlai. Masaso ngasidi haifet nali. Noklaga. May I come in? Laisnana. Higda sanglo dabo. Yamran hanni yingde tungolaga adum phamduna lay. Bobosu kaya yingludaba amadi sofaduna khankibana kana phamlibano haibadu ude. Bobona isingse aisu mayamdagi lawba tarene. Laisnana ma'am kaina ming adum kawo dabo. Karigi ising oirabano kayam lawgadabano. Phamo chair duda. Bobo chair duda phamtharai aduga harai. Ising se changa moigani yagadoi natro. Laisnana kay numiki oidoino. Bobona Sunday numikini ado Saturday da loge yagadro. Laisnana yani kedaw yadani ado ay sardasu amuta hangsagi. Laisnadu Yamranda hanglai. Sir, yagadoi natra. Mana harabadi adum yarabani. Adubo Yamrandu manakta laybanina respect ulakpani. Yamran masado tikhatlaglaga mamay ontoktana adum hairai. Het na funny haibado adum yari kaino. Bobodu satyeng lai. Ngasay kay madi milay khangdabani. Bobodu laisnada mo yengai. Laisnana dabo akoigi Sir Yamrandu ne. Bobodu amok Yamrandu yengi. Yamransu handakti mamay onsilai. Bobona sir su laibiramdi. Yamranna Bobosu ising loba laklamira. Bobona adugi lakjarambane sir. Yamranna fare hainaro adudi. Si haramnaga mamay amok onsinkre. Laisnana tapna hairai. Dabo adudi thangjanumita lakbiro pung ama adaida. Bobona hoi ado se nangi card ni. Bobona invitation card ama lakthoklaga pirai. Laisna tapna lauraga yengi. Kaygino siba. Bobo noklaga akoi dagi luhongbagini laktaba sunya yaroi ko. Laisnana laga lore kaino ado kaisa sige. Bobona hojik lo. Laisnana hoi. Bobona ngasidi ay chatlage noma fazana chase ay hairake. Laisnadi thoina khanjilude jamna adum khumlai. Hoi yayi dabo. Somda waridu tariba Yamrandu phamba yaraktre. Magazine du pop table da thadaraga hogolai. Aduga Laisnada onsilaga hairai. Lunch timing matam oramlani. Laisnadu tingak Yamranda yengi.
ꯕꯣꯕꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯂꯟꯆ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯂꯩꯁꯅꯥ ꯉꯁꯤꯒꯤꯗꯤ ꯊꯣꯛꯈ꯭ꯔꯒꯦ ꯑꯃꯨꯛ ꯎꯅꯁꯤ ꯕꯣꯕꯣꯗꯨ ꯌꯥꯏꯃꯔꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯌꯥꯏꯃꯔꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯕꯣꯕꯣꯗꯨ ꯂꯩꯁꯅꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯅꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯥꯏꯃꯔꯟꯅ ꯀꯣꯆꯤ ꯀꯣꯜꯂꯛꯏ ꯃꯥꯗꯤ ꯁꯤꯗ ꯅꯪ ꯂꯩ ꯍꯥꯏꯁꯤ ꯀꯃꯥꯏ ꯈꯪꯂꯤꯕ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯗꯣꯏꯔꯥ ꯂꯩꯁꯅꯥꯅ ꯃꯉꯛ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯁꯥꯔ ꯈꯪꯕꯅꯤ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯅꯍꯥꯟ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯕꯗ ꯈꯪꯈꯤꯕꯅꯤ ꯌꯥꯏꯃꯔꯟꯅ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯅꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯥꯔꯠꯇꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯁꯪꯒ ꯆꯥꯎꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟꯅ ꯋꯥꯏ ꯆꯥꯏꯔꯦꯅꯦ ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯂꯩ ꯌꯥꯏꯃꯔꯟ ꯃꯉꯣꯟꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯆꯥꯎꯔꯅꯤ ꯂꯥꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯃꯨꯛ ꯎꯅꯗꯧ ꯋꯥꯠꯂꯤꯕ ꯂꯩꯁꯅꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯌꯥꯏꯃꯔꯟꯗꯨ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯂꯦꯞ ꯂꯩꯗꯣꯏꯔꯥ ꯂꯥꯛꯇꯣꯏꯔꯥ ꯃꯥꯡ ꯊꯥꯔꯣ ꯂꯥꯛꯇꯣꯏꯔꯥꯁꯨ ꯍꯪꯉꯤ ꯃꯥꯡ ꯊꯥꯔꯣꯁꯨ ꯍꯥꯏꯔꯤ ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯛꯂꯛꯄꯗ ꯌꯥꯏꯃꯔꯟꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯝꯃꯤ ꯇꯥꯏꯕꯥꯟ ꯈꯔ ꯀꯨꯏꯔꯛꯄ ꯌꯥꯏ ꯇꯥꯏꯕꯥꯟꯅ ꯊꯕꯛꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯣ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯃꯍꯥꯛ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯂꯒ ꯒꯝꯂꯥ ꯂꯧꯔꯛꯑꯁꯤ ꯏꯕꯣꯍꯜꯅ ꯐꯅꯤ ꯁꯥꯔ ꯊꯦꯕꯣꯅ ꯗꯥꯏꯔꯟ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯌꯥꯏꯃꯔꯟꯅ ꯂꯥꯛꯑꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯌꯥꯏꯃꯔꯟ ꯆꯠꯈ꯭ꯔꯦ ꯊꯦꯕꯣꯅ ꯀꯥꯔꯟ ꯍꯧꯔꯛꯂꯦ ꯍꯟꯗꯛꯇꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯂꯒꯦ ꯀꯟꯅ ꯍꯦꯛꯇ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯑꯁꯣꯛꯅ ꯌꯦꯠꯂꯛꯏ ꯅꯪꯅ ꯆꯥꯛꯄꯤꯔꯤꯔꯣ ꯊꯦꯕꯣꯅ ꯆꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯥꯛꯄꯅ ꯂꯣꯏꯔꯤ ꯃꯩꯇꯥꯟ ꯑꯣꯟꯗꯣꯔꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯏꯕꯣꯍꯜꯅ ꯁꯣꯜꯂꯛꯏ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯁꯦꯇꯔꯗꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯊꯤꯅ ꯁꯨꯄꯔꯍꯤꯠ ꯆꯠꯄ ꯃꯨꯚꯤ ꯑꯃ ꯕꯣꯠꯇ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧ ꯍꯧ ꯇꯧꯅꯔꯤ VIP ꯄꯨꯝꯕ ꯇꯤꯀꯦꯠ ꯂꯥꯛꯅꯩ ꯌꯥꯏꯃꯔꯟꯒꯤꯁꯨ 5 ꯂꯥꯛꯂꯦ ꯌꯥꯏꯃꯔꯟ ꯃꯤꯇꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤ ꯅꯤꯡꯊꯤꯕꯤꯒꯤ ꯑꯣꯐꯤꯁ ꯑꯥꯔ ꯂꯣꯏꯔꯝꯗꯥꯏꯗ ꯂꯥꯛꯏ ꯂꯩꯁꯅꯥꯁꯨ ꯍꯟꯒꯗꯕꯒꯤ ꯇꯧꯔꯝꯂꯦ ꯌꯥꯏꯃꯔꯟꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯜꯂꯗꯣꯏꯔꯥ ꯑꯩ ꯉꯁꯤ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯆꯤꯟꯗꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯥꯔ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯨ ꯂꯀꯛ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯂꯩꯁꯅꯥꯅ ꯁꯥꯔ ꯀꯔꯤ ꯋꯥꯠꯂꯒꯦ ꯌꯥꯏꯃꯔꯟꯅ ꯉꯁꯤꯗꯣ ꯕꯣꯠꯇ ꯃꯨꯚꯤ ꯑꯃ ꯀꯥꯞꯀꯅꯤꯅ ꯑꯩꯒꯤ ꯇꯤꯀꯦꯠ ꯂꯥꯛꯏ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯑꯉꯥꯡꯁꯤꯡꯒ ꯆꯠꯂꯨꯁꯤꯔꯥ ꯂꯩꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯉꯁꯤꯒꯤ ꯃꯨꯚꯤꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯌꯥꯝꯅ ꯍꯤꯠ ꯆꯠꯀꯗꯕ ꯐꯖꯒꯗꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯌꯥꯝꯗꯤ ꯇꯤꯀꯦꯠ ꯐꯪꯅꯗꯕ ꯐꯥꯎ ꯌꯥꯎꯅꯔꯤꯕꯅꯤ ꯆꯠꯄꯗꯤ ꯌꯥꯝ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯆꯠꯄꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯌꯥꯏꯃꯔꯟꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯒꯣꯄꯥꯜꯗ ꯊꯤꯜꯍꯟꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯊꯣꯛꯈ꯭ꯔꯁꯤ ꯂꯩꯁꯅꯥꯅ ꯍꯣꯏ ꯁꯥꯔ ꯂꯩꯁꯅꯥꯗꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯔꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯩꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯉꯟꯇꯥ ꯊꯣꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯁꯤꯡꯗꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯁꯨꯃꯥꯡꯗꯨꯗ ꯇꯞꯅ ꯆꯠꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯤ
ꯃꯧꯄꯥ ꯑꯅꯤꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯒꯦꯠ ꯂꯣꯝꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯕꯣꯕꯣꯗꯨ ꯅꯣꯛꯂꯒ ꯆꯪꯉꯛꯏ꯫ ꯁꯅꯥꯔꯩ ꯍꯦꯛ ꯎꯕꯒ ꯕꯣꯕꯣꯅ "ꯏꯃꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯃꯁꯥ ꯅꯥꯟꯅ ꯍꯪꯆꯤꯠꯀ ꯂꯥꯡꯂꯝꯃꯤꯗ"꯫ ꯕꯣꯕꯣꯁꯤ ꯃꯈꯣꯏꯗ ꯍꯟꯗꯛ ꯈꯔ ꯇꯣꯏꯕꯅ ꯁꯅꯥꯔꯩꯒ ꯈꯔ ꯆꯥꯟꯅꯕ ꯑꯣꯏꯔꯦ꯫ ꯁꯅꯥꯔꯩꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯏꯆꯥ ꯂꯥꯛꯏꯔꯥ? ꯀꯔꯤꯅꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ?" ꯂꯩꯁꯅꯥꯁꯨ ꯅꯣꯛꯏ, ꯑꯉꯥꯡ ꯑꯅꯤꯁꯨ ꯅꯣꯛꯏ꯫ ꯕꯣꯕꯣꯅ "ꯏꯃꯥ ꯃꯤꯁ ꯇꯧꯔꯛꯄꯒꯤ ꯍꯦꯛꯇ ꯂꯥꯛꯏꯅꯦ." ꯁꯅꯥꯔꯩ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ, "ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ." ꯕꯣꯕꯣꯅ "ꯍꯦꯔꯣ, ꯅꯣꯏ ꯑꯅꯤ ꯊꯕꯛ ꯀꯣꯝꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯆꯦꯕꯨꯗꯤ ꯃꯤꯔꯦꯝꯅꯤꯅ ꯐꯖꯅ ꯐ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯈꯪꯉꯤ." ꯃꯥꯂꯦꯝꯒ ꯌꯥꯏꯐꯒꯅ ꯅꯣꯛꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯗꯥ?" ꯂꯩꯁꯅꯥꯗꯤ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯤ꯫ ꯕꯣꯕꯣꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯑꯦꯟꯇꯔꯇꯦꯟꯒ ꯇꯧꯕ ꯁꯪꯗ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤ ꯐꯤꯜꯝ ꯌꯦꯡꯕ ꯄꯨꯕꯤꯔꯨꯁꯤꯔꯥ ꯈꯜꯂꯤꯕ." ꯂꯩꯁꯅꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯕꯣꯕꯣꯗ ꯌꯦꯡꯉꯤ꯫ ꯁꯅꯥꯔꯩꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕꯣ